ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯦꯠꯁꯇ ꯑꯣꯄꯔꯦꯁꯟ ꯃꯔꯤ ꯂꯩꯕꯗꯨꯅꯦꯕ. ꯑꯣꯄꯔꯦꯁꯟ ꯃꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯡꯃꯤꯟꯅꯁꯦꯕ. ꯃꯁꯤꯁꯦ ꯈꯪꯉꯒꯗꯤ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯃꯦꯠꯁ ꯍꯣꯠꯄ ꯃꯇꯝꯗ ꯗꯥꯎꯠ ꯀꯩꯁꯨ ꯂꯩꯔꯣꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯌꯥꯎꯗꯅ ꯑꯗꯨꯝ ꯍꯣꯠꯄꯗ ꯑꯗꯨꯝ ꯃꯇꯦꯡ ꯑꯣꯏꯒꯅꯤꯅ ꯈꯜꯂꯒ ꯉꯁꯤ ꯁꯦꯝꯖꯕꯅꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯦ, ꯃꯁꯤꯒꯤ ꯄ꯭ꯂꯁ ꯑꯃꯁꯨꯡ ꯃꯥꯏꯅꯁꯁꯦ, ꯃꯁꯤꯗꯅꯁꯨ ꯑꯩꯈꯣꯏꯅ ꯇꯥꯝꯁꯦ ꯀꯌꯥ ꯂꯩꯅꯣ, ꯀꯌా ꯄꯤꯔꯝꯕ ꯃꯁꯤꯡ ꯈꯔꯁꯤꯗ ꯇꯥꯝ ꯀꯌꯥ ꯂꯩꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯅꯤꯁꯤꯅ ꯈꯪꯗꯣꯏꯅꯦꯕ. ꯁꯝꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦ 2 + 4 ꯍꯥꯏꯕꯁꯦ ꯇꯥꯝ ꯀꯌꯥ ꯂꯩꯒꯦꯅꯣ ꯍꯥꯏꯇꯥꯔꯗꯤ 2 ꯂꯩ. ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯄ꯭ꯂꯁ ꯑꯃ ꯌꯥꯎꯔꯦ. ꯁꯤꯗ ꯃꯁꯤꯡ 2ꯁꯤꯒ ꯁꯤ 4 ꯇꯥꯝ 2ꯅꯦꯕ. ꯑꯗꯨꯃꯥꯏꯅ ꯁꯦ 2 - ꯁꯦ 4y ꯍꯥꯏꯇꯥꯔꯗꯤ ꯇꯥꯝ ꯀꯌꯥ ꯂꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯇꯥꯝ 2 ꯂꯩ ꯍꯥꯏꯅꯤ, ꯃꯔꯝꯗꯤ ꯁꯤꯁꯤꯒ 2 ꯂꯩ. ꯀꯅꯥꯅ ꯈꯥꯏꯗꯣꯛꯏꯅꯣ ꯍꯥꯏꯔꯒ ꯁꯤ ꯄ꯭ꯂꯁꯁꯤꯅꯅꯦꯕ. ꯁꯤꯒꯨꯝꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏꯅꯁ ꯑꯃꯁꯨꯡ ꯄ꯭ꯂꯁ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯃꯁꯤ ꯑꯅꯤꯁꯤꯅ ꯇꯥꯝꯁꯦ ꯈꯥꯏꯗꯣꯛꯏ ꯍꯥꯏꯕꯁꯦ ꯀꯣꯛꯇ ꯑꯗꯨꯝ ꯂꯩꯁꯟꯕ ꯑꯃ ꯆꯪꯉꯤ. ꯑꯅꯤꯁꯨꯕꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯁ ꯑꯃꯒ ꯁꯦ ꯄ꯭ꯂꯁ ꯇꯧꯁꯟꯕ ꯃꯇꯝꯗ, ꯄ꯭ꯂꯁ ꯑꯃꯒ ꯄ꯭ꯂꯁ ꯇꯧꯁꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄ꯭ꯂꯁ ꯑꯗꯨꯝ ꯐꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯑꯦꯛꯖꯥꯝꯄꯜ ꯂꯧꯁꯦꯕ. ꯁꯦ 4 ꯑꯃꯒ + 2 ꯑꯃꯒ ꯇꯤꯟꯖꯟꯅꯕ ꯃꯇꯝꯗ, ꯃꯣꯏ ꯑꯅꯤꯁꯦ ꯇꯤꯟꯖꯟꯅꯕ ꯃꯇꯝꯗ 4ꯒ 2ꯒꯁꯦ ꯑꯩꯈꯣꯏꯅ 6 ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ. ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ 4ꯒꯤ ꯃꯃꯥꯡꯗ ꯄ꯭ꯂꯁ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯥꯎꯔꯣꯏꯗꯕꯅꯦꯕ. ꯁꯝꯅ 4 ꯍꯥꯏꯕꯁꯦ ꯀꯅꯥꯒ ꯃꯥꯟꯅꯒꯦ ꯍꯥꯏꯔꯀꯥꯟꯗ +4ꯒ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 2 ꯍꯥꯏꯕꯁꯦ ꯄꯣꯖꯤꯇꯤቭꯂ ꯅꯦꯒꯦꯇꯤꯚꯂ, ꯍꯥꯏꯕꯗꯤ ꯃꯥꯏꯅꯁꯔ ꯄ꯭ꯂꯁꯔ ꯍꯥꯏꯇꯥꯔꯗꯤ ꯄ꯭ꯂꯁꯅꯦꯕ, ꯃꯔꯝꯗꯤ 2 ꯍꯥꯏꯕꯁꯦ +2ꯒ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯕꯨ +2 ꯍꯥꯏꯕꯁꯦ ꯊꯝꯅꯗꯦꯕ. ꯀꯔꯝꯕ ꯃꯇꯝꯗ ꯊꯝꯕ ꯌꯥꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯂꯁ ꯍꯥꯏꯕꯁꯦ 2ꯗ ꯊꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯁꯤꯡ ꯑꯃ ꯂꯩꯕ ꯃꯇꯝꯗ, ꯁꯝꯅ 2 ꯍꯥꯏꯇꯥꯔꯗꯤ 2 + 2ꯗ 2 ꯄ꯭ꯂꯁ ꯊꯝꯃꯦꯕ. 2ꯒꯤ ꯁꯤꯒꯤ ꯄ꯭ꯂꯁꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ 2ꯅꯦꯕ. ꯁꯤꯒꯤ 2ꯁꯤꯒꯤꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯂꯁꯅꯦꯕ. ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯊꯝꯗꯦꯕ. ꯑꯗꯨꯅ ꯃꯁꯤꯡ ꯃꯊꯟꯇ ꯂꯩ ꯇꯥꯔꯗꯤ ꯄ꯭ꯂꯁ ꯊꯝꯗꯦ. ꯃꯁꯤꯡ ꯑꯅꯤ ꯂꯩꯃꯤꯟꯅ ꯇꯥꯔꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯤ 2ꯒꯤ ꯃꯃꯥꯡꯗ ꯄ꯭ꯂꯁ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯗ ꯃꯁꯤꯡ ꯑꯃ ꯃꯁꯤꯡ ꯑꯃ ꯂꯩꯕ ꯑꯃ ꯆꯪꯉꯦꯕ. ꯃꯊꯪꯗ ꯃꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯁꯦ +1 + 1ꯒ ꯇꯤꯟꯖꯟꯅꯕ ꯃꯇꯝꯗ ꯄ꯭ꯂꯁ ꯇꯥꯏ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯅꯔꯦ. ꯃꯔꯝꯗꯤ 1ꯒ 2ꯒꯅꯤ ꯇꯤꯟꯖꯟꯅꯕ ꯃꯇꯝꯗ 3 ꯇꯥꯏ. 3ꯒꯤ ꯁꯤꯝꯕꯣꯜꯗ ꯄ꯭ꯂꯁ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯕꯅꯦ, ꯑꯗꯨ ꯄ꯭ꯂꯁ ꯊꯝꯅꯗꯦꯕꯀꯣ. ꯑꯗꯨꯅ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ +1ꯒ ꯑꯩꯈꯣꯏꯅ +1ꯒ ꯇꯧꯁꯜꯂꯁꯦ. +1ꯒꯁꯤ ꯌꯥꯔꯔꯣꯏ. +1ꯒꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ. ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯄ꯭ꯂꯁꯀ ꯃꯥꯏꯅꯁꯀꯁꯦ ꯁꯤ ꯑꯃꯨꯛ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ. ꯑꯗ +1ꯒ -1ꯒ ꯇꯧ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯥꯏꯅꯁ ꯇꯥꯒꯅꯦꯕ. ꯃꯥꯏꯅꯁ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯂꯩ, ꯑꯗꯨ ꯄ꯭ꯂꯁ ꯇꯥꯕ ꯃꯑꯣꯡ ꯑꯃꯁꯨ ꯂꯩ. ꯑꯗꯨ ꯌꯦꯡꯉꯁꯤ. ꯁꯤꯒꯤ ꯄ꯭ꯂꯁꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ 2 ꯂꯧꯔꯒꯦꯕ. ꯁꯤꯒꯤ ꯄ꯭ꯂꯁꯁꯤꯒ ꯃꯥꯏꯅꯁꯀꯗꯤ ꯃꯥꯏꯅꯁ ꯇꯥꯍꯟꯅꯦꯕ. ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄ꯭ꯂꯁꯁꯤꯒ ꯃꯥꯏꯅꯁꯀ ꯁꯝꯅ ꯁꯤ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯄ꯭ꯂꯁꯀ ꯃꯥꯏꯅꯁꯀꯁꯦ ꯃꯥꯏꯅꯁ ꯇꯥꯅꯦꯕ. ꯌꯥꯅꯔꯦꯀꯣ. ꯑꯗꯨꯒ ꯄ꯭ꯂꯁ ꯍꯥꯏꯕꯁꯤꯒ ꯃꯥꯏꯅꯁ ꯍꯥꯏꯕꯁꯦ ꯃꯥꯏꯅꯁ ꯑꯗꯨꯝ ꯇꯥꯅꯤ ꯍꯥꯏꯕꯁꯦ ꯂꯩꯔꯁꯦꯕ. ꯁꯤꯁꯤꯅ ꯃꯃꯥꯡ ꯊꯝꯃꯁꯨ ꯃꯥꯏꯅꯁ ꯊꯝꯃꯒꯦ, ꯁꯤꯁꯤꯅ ꯃꯇꯨꯡ ꯊꯝꯃꯒꯦ ꯄ꯭ꯂꯁ ꯊꯝꯃꯒꯦ, ꯁꯤꯁꯨ ꯃꯥꯏꯅꯁ ꯇꯥꯅꯦꯕ. ꯑꯗꯨ ꯇꯥꯔꯗꯤ +1ꯒ -1ꯒꯁꯦ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯔꯁꯨ ꯀꯌꯥ ꯇꯥꯅꯤ? ꯃꯥꯏꯅꯁ ꯇꯥꯅꯤ. +1ꯒ -1ꯒꯁꯦ ꯄ꯭ꯂꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯆꯧꯕ ꯃꯃꯥꯡꯗ, ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯁꯤꯡ ꯑꯅꯤꯗꯣ, ꯁꯤꯒꯤ ꯃꯁꯤꯡ ꯑꯅꯤ ꯇꯤꯟꯖꯟꯅꯔꯤꯕ ꯃꯁꯤꯡ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯁꯤꯝꯕꯣꯜꯗꯣ ꯑꯗꯨꯗ ꯌꯦꯡꯉꯒ ꯇꯧꯋꯦꯕ. ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯃꯥꯏꯅꯁ ꯑꯃ ꯂꯩꯔꯦ, -4 ꯂꯩꯔꯦ, ꯄ꯭ꯂꯁ ꯇꯧꯁꯜꯂꯣ ꯍꯥꯏꯇꯥꯔꯗꯤ ꯃꯁꯤꯗ -1ꯒ ꯁꯤꯒꯤ ꯃꯥꯏꯅꯁꯁꯦ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯃꯥꯏꯅꯁꯁꯤꯒ ꯁꯤꯒꯤ 4ꯒ ꯇꯤꯟꯖꯟꯅꯧ ꯍꯥꯏꯔꯁꯨ ꯁꯨꯃꯥꯏꯅ ꯊꯝꯕꯁꯤꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ 4ꯒ -4ꯒ ꯇꯤꯟꯖꯟꯅꯧ ꯍꯥꯏꯔꯁꯨ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯕ꯭ꯔꯦꯀꯦꯠꯁꯦ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯥꯏꯅꯁꯀ ꯄ꯭ꯂꯁꯀꯗꯤ ꯃꯥꯏꯅꯁ ꯂꯥꯛꯄꯅꯦꯕ. ꯄ꯭ꯂꯁꯀ ꯃꯥꯏꯅꯁꯀꯗꯤ ꯃꯥꯏꯅꯁ ꯇꯥꯔꯦ, ꯑꯗꯨꯒ 4 ꯊꯝꯕꯅꯦꯕ. 4ꯗꯒꯤ 4 ꯈꯥꯏꯗꯣꯛꯑꯗꯤ ꯀꯌꯥ ꯇꯥꯒꯦ? 0 ꯇꯥꯕꯅꯦꯕ. ꯁꯨꯃꯥꯏꯅ ꯃꯁꯤꯡ ꯑꯃ ꯂꯩ. ꯑꯗꯨꯅ ꯃꯥꯏꯅꯁ ꯍꯥꯏꯕꯒ ꯄ꯭ꯂꯁꯀꯁꯦ ꯃꯥꯏꯅꯁ ꯇꯥꯏ ꯍꯥꯏꯕꯁꯦ ꯁꯤꯃ ꯌꯥꯅꯔꯦꯀꯣ. ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯀꯥꯟꯗ -1 4ꯒ ꯈꯥꯏꯗꯣꯛꯅꯔꯁꯦꯕ, ꯑꯣꯔ ꯇꯤꯟꯖꯟꯅꯔꯁꯦꯕ. 2 ꯈꯥꯏꯗꯣꯛꯅ ꯇꯥꯔꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯁꯤꯒꯤ 4ꯁꯤꯒ ꯁꯤꯒꯤ 2ꯁꯤꯒ ꯀꯅꯥꯅ ꯆꯥꯎꯒꯦ ꯍꯥꯏꯕꯅꯦꯕ. ꯀꯅꯥꯅ ꯃꯁꯤꯡ ꯌꯥꯝꯒꯦ ꯍꯥꯏꯇꯥꯔꯗꯤ 4ꯅ ꯌꯥꯝꯃꯦꯕ. ꯑꯗꯨ ꯇꯥꯔꯗꯤ 4ꯅ ꯌꯥꯝꯕꯅꯤꯅ ꯃꯥꯒꯤ 4ꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯥꯏꯅꯁꯅꯦꯕ. ꯑꯗꯨꯅ ꯁꯤꯗ ꯃꯥꯏꯅꯁ ꯊꯝꯅꯦꯕ. ꯑꯗꯨꯒ 4ꯗꯒꯤ 2 ꯈꯥꯏꯗꯣꯛ ꯇꯥꯔꯗꯤ 2 ꯇꯥꯏ ꯍꯥꯏꯕꯅꯦ, -2 ꯇꯥꯏ ꯍꯥꯏꯕꯅꯦꯕ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ 4ꯁꯦ ꯁꯤ ꯃꯃꯥꯡꯗ ꯃꯥꯏꯅꯁ ꯂꯩꯔꯤꯕ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ 2 -
4 하이타디 그마이 토거니 하라카다 2 minus 4 오이타디 하베디 2 minus 4 하이타디 그마이 토거나 4가 2가 난 싸우게 하이타디 4나 싸우래 4 망다 kay lay minus lay aduna minus 2 thambane si bogji janara matungda akhona kamai togani harakada 4 minus 2 haitati kanana saure haitati 4 na saure 4 mangda kay lay plus lay adai 2 tabane habadi 4 ga 2 kanan sawi 2 na 4 na sawi 4 mangda kay lay plus lay aduna magi mangda plus thambane adu plus thamna da mina 2 tabane masi je khangnaragadi dum yar habadi se 6 dagi minus 2 khaido haitati 4 type ado khoini da mangda plus thamna de maram de kay no ka ma mangda plus lay habadu ado khoina sida mu yeng doji kamai to kana kada 2 minus 6 haitati si minus 3 ta ne kay no kada sigi ani da kana na saw ga kada 6 na saw re ado 6 im hose 6 ma mangda kay lay ka tar minus lay bane ba sigi minus lay ra bane na minus tham bane aso so masing du mangda lay masing du thamme ba mathang da khoina yeng doji minus amasung minus se kya ta ga kada plus ta ne ba habadi minus ka je plus ta ne habaje khangnara ne adubu minus 4 ga minus 2 ga di kamai to gani har kada sigi minus ani je common lawro minus ma thamani adu masing ani tinjana ro 6 ta ne minus se hoina minus tigi minus ama thambiro sam symbol de hoina minus thamba duga masing jing je side tinjana bane 6 ta bane ba si ju hot pa hibreng je ba ko minus 4 ga minus 4 ga kya ta ga yeng hai ta di minus ka je minus thambani masing 4 ga di 8 ta hai bane minus di thamme minus ama kamal lawre aduga 4 tinjana 6 ta bane duga minus ka into minus ka ju kya ta ga har ka da dum si ju plus ta ne minus ka di plus ta multiply to da aduna khoina si bogje yan ba da khoina yeng doje plus amaga tinjana matam da plus ta minus amaga aduga minus amaga plus ama tinjana matam da minus ta or plus amaga minus ka je minus ta ani subada minus amaga minus ka di minus ta nate plus ta hai sigi mari je yan ma da plus ka na plus ta re plus ka minus ka ju minus ta minus ka ju minus ta minus ka di plus ta hai bane sigi mari je khangjal laga di adum yara ne ba ko adubu khoina khangada baje minus ka plus ka hai baje piram liba masing ani do adu da base to wi hai baje khangjan ba ma change ba ko samsamna minus 4 ga plus 2 ga di kya ta ni ha ka da sigi 4 ji ga sigi 2 ji ga na saw ha ta di 4 na saw 4 ma na kai lay minus 2 ta bane mathang da 4 minus 6 hai ta di si ni ji ga na saw wi hai ta di 6 na saw ba sigi minus se 4 ga na te ba 6 ki ne amok ka ge sigi minus se 4 ga na te ba 6 ki ne ba auta di minus se dum thamane maram de 6 ga 4 ga 6 na saw ramina aduga 2 ta ra ne sigi masing ne mathang da 0 je kamai to ga ka da 0 je tinjana ba de kamai to ga mai masing je kem lai te tinjana masing 0 ga 4 tinjana ba ko sigi 4 dum ta ne tinjana matam da 0 je value kem lai te tinjana masing dum ta e sam na mo ha ge ba sigi 0 ga 2 ga tinjana matam da 0 je masing lai te ha ba ne tinjana matam da auta 2 ta ha ba ne tinjana masa dum ta ha ba ne auta di 2 plus 0 hai ba je 0 de 2 ta ne ba kaina ka da 0 je tinjana ba masing kem lai te adu sigi 0 je kamai to ge har ka da into hai bam into de kamai to ka tinjana masing any achauba masing khwai chawa masing se 99 oigara into 0 tinjana matam da 0 de hek thengai ra ba adum 0 ta re karai ma matam da multiply to matam 99 hai masing je khwai chaw re khala je ba se 9 jam chaw re 1 to 10 da 1 to 9 da 9 je 0 ge hek multiply to matam da 0 adum ta re phana chaw masing wa ju 0 da multiply to san ta de hek thengai ru ba da 0 ta re ajubu ona taina ba da tinjana matam da 0 je wanga tinjana matam da masa do ta hai bane ba adu 0 into 2 di kya ta ka 0 ta ne sine 0 ki power je ko 0 je wanga tinjana matam da di 1 ta ne 0 je 2 go tinjana matam da 0 adum ta ne any masing je 0 de hek into to salaba masing any masing je adum 0 ta re adu ta di mathang da khoina khaidok na ba je kamai to ka da sigi 2 0 je sigi 1 5 ka je kamai to kan ha ka da khaidok na matam da sigi 0 je 10 lo bane 10 de 5 khaidok di 5 ta bane sigi 0 je tham ta di 1 ma lem hawi 1 do sida hapsal lo ba oda 2 ta ne ko 2 re 2 khaidok di 0 ta tham na
ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯍꯥꯏꯒꯦꯕꯀꯣ 3 ꯑꯃꯁꯨꯡ 0 ꯁꯤꯗ 1 ꯑꯃꯁꯨꯡ 6 ꯂꯩꯔꯝꯃꯁꯦ ꯃꯥꯏꯅꯁ ꯇꯧ ꯍꯥꯏꯇꯥꯔꯗꯤ ꯁꯤꯒꯤ 1 0 ꯁꯦ 10 ꯂꯧꯑꯣꯕ ꯑꯗꯨꯒ ꯁꯤꯒꯤ 0 ꯁꯦ 10 ꯂꯧꯇꯥ ꯁꯤ 0 ꯂꯩꯇꯥꯗꯤ 1 ꯂꯩꯍꯧꯏꯗꯅꯀꯣ ꯑꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯃꯈꯥ 10 ꯗꯒꯤ 6 ꯈꯥꯏꯗꯣꯛ ꯇꯥꯔꯗꯤ 4 ꯇꯥꯔꯦꯕ ꯑꯗꯨ ꯁꯤꯒꯤ 0 ꯁꯦ ꯁꯤꯗ ꯂꯩꯍꯧꯔꯦ 1 ꯁꯦ ꯁꯤꯗ ꯍꯥꯞꯆꯜꯂꯣꯕ 2 ꯇꯥꯔꯝꯃꯅꯤ 1 दगी 3 2 3 दगी 2 खालो तादी 1 ताई सुमाइन होगदा औ तादी अमुक येंगजेबको 2 दगी 1 खाई 21 दगी 14 खाइदो हाई तादी ngasai 0 do kaya lawgi 10 lawgi si 1 jena kya lawni ha kada 10 dagi na 20 bo 10 dagi na 19 bo je itho thambam jange sum 10 11 12 ha itho thambam jange kadai bo 19 bo thambne aduga sida 2 1 aduga 1 7 laita सिगी 1 से यावबसे काय लगे सिते 1 ने अरोय मसिंग यावबसे 1 1 जे 11 लौरने अदुमा 11 ने 7 खाइदो क्या ताई 4 ताई हाइबदो अतादी सि 1 दा 1 मा यावरे 1 मा लेहो से हपसलो अतादी 2 तारा मने अदुन 4 ता जराने सुमाना कैगुम सिदा 24 27 लेरमजे दो 1 ना लेम तादी सि 7 दे काय लगे बे 10 दगी ना 19 दो मनुंगदा 17 दे लेबनेबो सिगे 7 अरोय बसे सी 7 दगी 17 दगी 9 खाइदो खो हाइबनेबो 17 दगी 9 खाइदो को माना खाइदो कदा कयो मसिंग दो से तार हम मसिंग दो लेरने 17 दगी 7 थमौतादी 1 दो सिदा हपसलो अरोय बद अदने एनी नंबर से 2 into 5 हारमगजु 1 into 9 हाइ तादी सी 5 से क्या लौदोइनो 1 to 10 to 19 दा 15 लेबनेबो 15 लेबजे 5 लेहौरे 1 दो सिदा हपसन दोइने होरे सिगी खाइदोनो चिनजनबे सिदुम हाइनेबो अदो सुमाइना दुम यान हामेगे सुमाइना लोसनगने